Delhi Paisenaruba MLA Singh Impal the Thoraklagani Hari, Manipur Hosik Oidiba Pibam Hana Pagaran Kisi Haina Kangalakle, Hose Hosumuki Oidadi, popular government Amasema Wapam later Haina, update Torokle. Tabal Songbada Minya Sanabaki population lay Adubu IDP Mayumda, Hanzil Halu Haibada, Oidiba, Maitegi Unity, Urubada, Ikaiba Poi Hana, DMCC spokesperson Sangita, Kaisana Pondora Kray, IDP na Mayumda Hanzan Bahasi Manipurgi, Ngaukai Kaihan the Bagat Samane, Makoina, Impal Sumleda di Manipurasi separate, Oina the Haibada, Asumba Oida Hana, Pondora Kray. Matam kuina sangba yadadana leramba Torbung mamang sabalgi khunjase ngasi sangba haubagi mami ama social media singda video thaganarakre nongma nongmagi kaitharagliba aikhogi phajaraba chanabi niti niyam kya asi ngaktuna seta thamhaudragadi yeknabaga lan tawdrasu aikhoi ithanta mutkigani haina arambai tengolgi Robin mangangna phongdorakre Passenger Yabo bus sama housing haki mamangda kwakta lambida accident thokle hadi aso apan yaure misimina gi paw khangbangam makatawa paw ngaminase ahoba makhol tabada Miyam Mipainakhre kana kanano sendopira ohaina kasal na phongdorakle ngarang nongalamdai chawrakna pung amaga minute ni phumanga rom tabada Thobal police station na konba Thobal khetre lekai ge ibudau khamlangbagi laikol mamangda nomaigumba ahoba makhol ama takhiba duna maram oiraga laikai asugi miyam akitu jongpok tuna Mipainakhre thawong adu kanana kari barang didamak tawkhibano haibadu laikai miyamda tawriba mi singduna sengdok pirak tuna khanghanbiyo haina khetre lekai apunba semgat sagat palup kasal na apel tawrakle kasal gi general secretary ni thousand tikena khuyek piraka thadorokpa serol amana hai thodo aduna lekai sugi lairik tamleba mahero singna yamna thengna amasung yamna nganna lairik pabada su akitu jungba phaunare madugi mathakta sahi yamna ba ahalaman sing tasu pungmengi oiba awaba chaina lakliba se makhata na thoktana ba hairduna asugumba thawong ase amu hana tawbiganu haire lekai asi saurak na miyoi lising mangarom tamak leijaba yamna ingna sikna yamna section na kasal gi thomi sing amadi ima ibel singa pullaga haugalakliba naha sing mayai kaba chinjaki ipakta Kanaba, Ngauxin Pajanaba Taudanaba, Koisen Senaduna Lejaribane, Asigumba Lekai Asida Handak Matam Kara Asida, registration number Yaudana, Tintet Film Hapa, 4-wheeler Gari Karatoina, Ahing Pawa, Koitau Tauribasisu, Maril Nabasingna, Miyang Sangbiduna Lekai Miana Nungai Tabat Sing Nabasing Asi, Kohan Binaba, Maril Nabasingi Puming Sing Sinzari Habawa Pamsu, Serol Asida Pale. Thongju Lawar Primary School Gilam Khopsilakwe Basimari Renabasing Nam Yang Sangu Hana Tamlakle. Kumja 2010 the Lengak na Tokiba order amagi matung ina Muthat Kraba Thongju Lawar Primary School gi building Thugaiduna School ki lam ahan them somendro apok palai khidraba e birmangol amasung mahaki makhuragi masa singna lana patata senduna khopsilakli basimari lenaba department na miyeng sangbi yu haina yoibu yu helop amade lekai miyam na phongdorakle lobasiki secretary S Azitki Serol amana high education S na kumja 2010 gi April 21 da Tokiba order amagi matung ina school asi muthat khrabasu school sagi building amadi lam asi marilenaba department na makhataba order ama thoktre phawba education S ki maral oina lairibane school sagi lam asi dak si thada Thongju LP school haina mayek sengna lairi dak number 596 haina su map ta yauribane asiguma khudam sangdam kya laina marilenaba education department gi ayaba amata yaudana ming onthoktuna makhoi gi ni haina tawrakli basi maram sade hiram sida education department revenue office SDO SDC na singba singa loktu naramgani haibagi singna da bangamde amarom da hojak Imphal East ki civil court ta case ama file toroktuna lam asibu masagi ni haijaba kangbu sina injunction shot ama toropodagi club ki maikai dagi yaning da phongdoktuna while chathana ba matam leptuna lairibane court na piriba injunction shot lairabasu lekai miyam amadi lupsina makhogi sasenaba aranba wari singda yumpham oiraga piba injunction shot ni hana lawe iramasigi matagda asum arangi while phangnaba marilenaba department di mahiroi lup singi miyeng sing silakle Panduna Lairiba Bill Sing Tidok Piu Haina Wakalakre Tribal Youth Council Manipur TYCM gi Serol Amana Manipur gi Hill Area Singa Mapung Phana Lotion Kraba Contract Work Singi Panthaduna Lairiba Bill Amadi Current Bill Sing Athuba Matamda Thadok Piu Amasung Lemhauriba Nan Disbursing Department Singda Tribal Christian Government Employee Singi Scheme Pension Salary Amasung Honorarium Singba Sing Adu Sahi Asigi Christmas Kumhai gi Mamangda Thadok Piu Hairi Christmas Kumhai na pada tribal singbo imung manunggi miyo singa nuksisana na haraw tayamna laibada mateng ohanbiyo haina apel torakle
Zuko may mutri nong thagtagi mutat na ba thabak lokhutpa haukhre hari Zuko beli da sauna lamai saklak khibadu numit humni sujin khibaga loinana mari leraba authority singna nong thagtagi mai mutat na ba thaurang lokhatpa haukhre nungsit ka hena kanba na mai adu japu sing sang pareng da tamna naksalakre hari official singna phongdolakpagi matungina mai sakpa du haukhibe irai numittagi haurakibane ahanbagi oina chathaba survey gi matungina chaurakna square kilometer 1.3 rongi umangi lam mai aduna mang tak namgani haina phongdokle adumoinamak umang mang tak pagi sang si leptana hengalakni haina phongdorakle laikha lambidagi mai muthatnabagi khongthang ase chathaba lephan khre maramdi angamba chingmai oiba asopa umang leiba amasung tonganba mafam ama oina leibanane mai chakleba mafam adu Kohima gi nongsup thangbada leiba Khonoma village ki umang manungdani haire mai chakpagi thaudo do khanghodana local tracker marina makhogi camp site ta mai chukhatlubadagi tholakhibani haire mai adu laksinba ngamkhidabadagi hena khudong thininga oiba maong amada laktuna ngasi phawda mai adu muthatpa ngamdana lakhibani haire tracker sing adu mai marakta laikhibadagi December 12 da khaktamak kanba ngamkhibani mai adu makhoina thabadagi hawrakhibani haina masana phongdok sabal laikhre haire noktaktagi survey chatharaduna government agency na hai anawo umangi lamsing pak chawna mai aduna ama ata thokre helicopter sizinaduna aerial survey adu pangtokibane Khonoma youth organization gi thongmi singna Nagaland police fire service forest ke officials sing amasung disaster management gi kanguna mafam aduda leiri haide Myanmar lanmi lising kun hena lanjana ke haide Haukiba sahi 2021 gi Myanmar military coup matung ethnic armed organization EAO singa akanamo ongda nongmai kamna rakhiba aduna Myanmar military ki lanmi lising kun amasung military official saniro makhogi thabak thadoktuna sena ki haina sena badu da yaukiba officer amana phongdokre tatama daw thadoktuna sena badu da yaukiba captain Kawung Thuin Kauba amana handak Delhi da phongdokhiba gi matungina India gi awang nopok lamdam ga tainana leiba Myanmar gi sagai region da leiba was thadok lamlaga mahak su chelakibani hari akanba irang thokpa horokpaga loinana Myanmar military na misam sing panghata hatpa amadi maral mathum sing munbagi mathakta miyoibagi hak manghanbagi thabak sing satharaki haiba wafa mahakna thamkibaga loinana December 19 dagi hauduna tangkak ahum thokna pangthokadaba mikhalna Myanmar da leiriba wathoki warosin purakpa ngamgani thajade haiba wafam thamki captain Kaung na hai Myanmar da sathakiba mihat mipun amadi miyam gilan thumunbagi thabak sing adu masing yamlaba military personnel singna yadabaduna maram oiduna lanmi lising kun amadi military officer sanirom tatmadaw thadokuna sen ki amadi makhoi sing adu Myanmar ga Thailand ga tainaba Myanmar manungda oina liberated zone da leikhi hari masagi sahi tara taruk subudagi sin u winda leiba defense service academy da sangduna thabak tawrakiba hujukna sahi kontra ga taruklom suraba captain Kawuna 2021 gi military coup adugi matungda military na makal makha kya gi crime sing sathaki haire satharaliba thabak sing adu farm dabana maram oiduna sagai region gi Moniwa da leiba Myanmar military gi northwest command da leirambadagi sen thorakibani haiba wafa mahana thamki Sudan da drone gi landa chathaduna Bangladesh ki peacekeeper taruk hat khre nipana sokre hari Bangladesh ki peacekeeper sing da landa chathakiba adu war crime ni haina UN na phongdokre hari Sudan gi abyei da leiba United Nation UN gi base da drone sizinaduna landa chatharakpadagi Bangladesh ki peacekeeper taruk sikre amasung nipana so open nangkhre haina Bangladesh army na phongdorakre Bangladesh army na thadrokpa warol amada drone sizinaduna landa chatharakiba mafam adu haujuk phawba dolai tadaba mafam ama oibaga loinana terrorist singa khuthoknabagi thodok sing makha tana chathari authority singna mathau taba analayang gi thabak sing chathabaga loinana sokleba peacekeeper sing adugidamak rescue operation su makha tana chathari haide lalhauba singna plan tawduna thamlamba IED Pokhaibada CRPF ki Cobra Commando gi person ani sokle haide makha taba paw ngai minase